Akispani Imphal, Nolini Devi na pau pazari, ahanbada maruiba pau. Mukhyamantri Nongthombam Biren Singh na hari, direct benefit transfer ki khutangda scheme sing mapung phana chanahanbada bank sing na achauba thodang lori. Panchayati Raj Mantri Thongam Biswajit na hari, nupi singta sakti pibana khungang ki lamda leiba imung singgi sel tumgi phibam phagathanba ngamgani. Manipur da hokhiba pung kunmarita mioi lising ahum satuk marphuni thoi test tawbuki manungda mioi chani humpuhumdoi naungna COVID-19 positive oire. Pradhan Mantri Narendra Modi na haidi malemgi sel tungi lamda BRICS leibak singna chawraba thodang lori amasung Bharat pumbaki oina haujuk phawbada COVID vaccine dose ko ti humputara matoi lakh humpumanga hena kapkhre. सरकार की फैसिलिटी सिंगदा सही तरह की मथक की मियोई सिंगदा कोविड-19 की वैक्सीन लेमना कापगी कैंपेन लेबाक सिन बथुंगबदा चथरिबना नहा ओइरिबा सिंगना वैक्सीन असि कापथोकनबा अमदि अतै मियोई सिंग वैक्सीन कापदसु मतेंग पांगबिनबा हाइजरी कोविड की अकीबा लेरिबना मियामना सेक्सिनबा वाटपगी थवोंग सिंग तोकबिदुना यारिबा मकै युमदगी सथोक्तना लेबियो तंगाई फदना सथोक्लबदि फेस मास्क चुपियो फुट तरुकी सोशल डिस्टेंसिंग थंबियो माइमिट अमदि खुसा टोइना हामदोक्तुना तरुतनाना थंबियो कोविड का मरी लेनबा इपाउसिंग अमदि मतेंगिदमक नेशनल हेल्पलाइन नंबर सिंगना 01123978046 अमसुंग 1075 नि अदुगा राज्य की हेल्पलाइन नंबर ना 0385241168 अमसुंग 1800345381 नि हौजिक मपुंग ओइबा पाउ मुख्यमंत्री नोंथोंबम बिरेन सिंह ना हाइडी डायरेक्ट बेनिफिट ट्रांसफर डीबीटी की खुटांगदा स्कीम सिंह मपुंग फाना सनहनबदा बैंक सिंह ना अचौबा थौदांग लौरी जिरीबाम की बाबूपरादा लेबा जेएमसी की सुपरमार्केट मणिपुर स्टेट कोऑपरेटिव बैंक की जिरीबाम ब्रांच ngasi मुख्यमंत्री के सेक्रेटरिएट की वीडियो कॉन्फ्रेंसिंग की खुटांगदा हांगदोकपगी थौरमदा मुख्यमंत्री ना हाई ऑन्टरप्रीनोर सिंह लौमी सिंह फिसाबी सिंह अमसुंग आर्टिसान सिंहदा मखोइगी कारबार चाउथोकहनबा बैंक सिंहना मतेंग पांगनबा होनगदबनी मणिपुर स्टेट कोऑपरेटिव बैंक ना खुंगंग की सेलतुंगी फिबम फगतहनबा अमसुंग हिंगबगी थाक कोंखतहनबा होनबदा लौरिबा थौदांगबो मुख्यमंत्री ना थागतबा फोंदोखी श्री बिरेन हाई इम्फाल जिरीबाम लंबी असि अथुबा मतमदा डबल लेन ओंथोकलगनी मसिगिदमक लम लौसिनबगी खेतीपुरन पीनबा राज्य सरकारना लुपा कोटी 130 फंगले मांगना हाई बराकथोंग साबल लोरे मथंग थादा संगारगनी जिरीबाम जिला डेपुटी कमिश्नर एसपी सीएमओ डॉक्टर नर्स अमदी आशा वर्कर सिंह लौरिबा थौदांगबु थागतबा फोंदोकलदुना मुख्यमंत्री ना हाई कोविड की वैक्सीन की अहानबा डोज सादा सामा कापंगम्बा अहानबा जिला ओइबगिदमक लुपा लाख कुन की मना जिला अदुगी डेपुटी कमिश्नर द सिनरगनी ऑनरेबल प्राइम मिनिस्टर नरेंद्र मोदी जी की मखादा इंडिया दा डायरेक्ट बेनिफिट ट्रांसफर सिंबा मखल मखा कया की स्कीम्स होरकपनिना बैंक की तंगाई फदबसिंग याम लैरे मरुइना जिरीबाम से स्टेट अमदा लैरिबा मसाकुना मक्सी जिरीबाम जी लोइना सुना थमदबा यादबा अदुगुंबा डिस्ट्रिक्ट अमा होय बराक फोंगसिमगा लोइरबा अदुगा लंबी सिगना डबल लेनिंग गसी तौरगदी जिरीबाम से दुम नोंगमदा लागा नोंगमदा हनबा याबगी स्टेज लानी हेना सातवी थौरमदुदा मणिपुर स्टेट कोऑपरेटिव बैंक की मैनेजिंग डायरेक्टर ए सुभाष सिंह जिरीबाम की डीसी अमदी एसपी अमसुंग आरबीआई इम्फाल ब्रांच के ऑफिशियल सिंह सरुक याखी रूरल डेवलपमेंट अमसुंग पंचायती राज मंत्री थोंगम बेसोजित ना हाइडी नुपी सिंगदा शक्ति पीबना खुंगंग की लमदा लेबा इमुंग सिंगी खुनाई अमसुंग सेलतुंगी फिबम फगतहनगनी ngasi Imphal East की उसे कोनोंगपोकता पांगथोकपा आजादी का अमृत महोत्सव की थौरम अमदा मंत्री ना हाई खुंगंगी लमदा सेल्फ हेल्प ग्रुप सिंग सेंबगी मरुओइबा पांतमदी नुपी सिंगी शक्ति हेंगथहनबनी सेल्फ हेल्प ग्रुप सिंग निंगथीना थबक तौरबदी थबक फंगदबगी समस्या हंतहनबत नतना सेलतुंगी फिबम फगतहनबदा चाउना मतेंग ओइगनी सेल्फ हेल्प ग्रुप सिंगदा सरकार की माइकेदगी मपुंग फाना सगतपगी तंगाई फदबा लेई महांगना हाई माई पाकलबा एंटरप्रेन्योर कया पुथोकपना नारोल कयादा थबक पीबदा मतेंग पांगली सेल्फ हेल्प ग्रुप सिंगना मरी लेनबा डिपार्टमेंट सिंगी मखादा निंगथीना ट्रेनिंग तौरबदी मखोइगी पोथोक सिंगी मगुन हेंगतपगा लोइनाना मियामना पोथोक सिंग अदुबु पामनबा हेंगतकनी मिशन फॉर इकोनॉमिक एम्पावर ऑफ ट्रेडिशनल आर्टिसान एंड द क्राफ्ट्समैन मिताकी मखादा पीरिबा कानबा सिंग सेल्फ हेल्प ग्रुप सिंगना लौननबसु मंत्री ने तक्सिंखी
Azadi ka Amrit Mahotchap ki matangda Sri Biswajina hai Leibak sinba thungbada zathariba thauram asida miyam hupna saruk yarabadi masigi kanaba chawna phangani Leikai singda afaba maikaida ahungba masa leirabadi Raja si sakhwathanbada mating oigani Manipur amasung Myanmar ga tainariba ngamkhai paringgi wathok amasung border pillar number marphuma thogi sayinariba sing atuba matamda loisinbinaba Manipur Democratic Alliance ki mihut kangbu amana Pradhan Mantri Narendra Modi Gृह मंत्री अमित शाह अमसुंग मपाल थौरम राज्य मंत्री डॉक्टर आर.के. रंजनदा मेमोरेंडम सिंह पिसिनख्रे हौजिक दिल्लीदा लेरिबा एलायंस असिगी कन्वीनर एम तोम्बीना आकाशवाणी इम्फाल दा हाई मतम अमदा राजनीति दल सिंगदा ngamkhoi sayeng nariba asi chattuna yengsilure amasung भारत सरकार दा वाथुक असि लोइसिनबिनबा कयारक हना हाइजख्रे मांगना हाई निंगथिना सर्वे तौदुना ngamkhoi sayeng nariba asi leikhai tadriba phawbadi hौजिक जाथरिबा ngamkhoi संबल खाबगी थबक असि लेपकदबनी ngamkhoi paring asigi chapchaba 0 point ka dono haibado miyam da khanghan gadabani yumthang nariba lebak amabu pelhanabagi damak raija asigi lammachet ama phawba pitokpa yaroi manipur ki ngamkhoi hirem amatada santainaba tawroi dabani hainasu Sri Tompina makhatana phungdokle Imphal jiripam lambi double lane oina semgatpada sokpat none area ki lamgi saruk onbagi thabak ngasi pangthokre aikogi pawmin hai kendra ki road transport amasung highways mantralayna kilometer chani kun sangba lambi asi saruk tare tokna khaidoktuna semgatkadabani lam onbagi thaba adu none ki district administration amasung NSIDCL ki official singna punna pangthokki tabiriba pawasi akasbani Imphal dagini Manipur da hokiba pung kunmari da miyoi lising ahum satuk marphuni thoi test tawbagi manungda miyoi chani humpu doi nauna COVID-19 positive oire Raija ki hakshal bibhag na ngasi numidang wadam thokiba cherol amada hai hokiba numit kharani da positive oibagi sang khwaidagi nemba oina sada tari dasmik ama oikhi hariba matam asida miyoi ama sikhi masi tharaga laichat asidagi laikidaba migi masing lising ama chanipan taruk sure Manipur Human Rights Commission ki acting chairperson Khaide Manina haide mathang sahi ki angan bada pangthokadawriba Manipur Vidhan Sabha ki mikhal asi hena free and fair oiba mikhal ama ohenaba Manipur Human Rights Commission na akhanaba khongthang sing lokhalagani Sri Manina Akasbani Imphal da hai mikhal niyom sumna pangthoknaba hotnaba haibasi mipum khudingmaki tangai fadaba thodang amani Election Commission ka tanaraga lakadawriba mikhal asi Manipur Human Rights Commission na niyom sumna pangthoknaba honari People for Change haiba wakhalonda naharol singi apunba body amaga khusamnaduna mikhal niyom sumna pangthoknabagi matangda paksanna bhab tahanbagi thoram sing pangthokani mikhal da khoi ki hak yonthokpagi mawongda sangsilakli ba si tingnaba honabada miyamna mateng pibinaba Sri Manina appeal tawri People for Change haiba ekoi change ama tongnabagi haiba sigumba People for Change haiba sida umpham oiraga naharol singi rally tawba miyamda mobilize tawba aduma pot ama tongnabagi tamta Manipur Human Rights Commission na sangting yadori aduna haiba sida mipung khorimakna cooperation PBU masi election haiba sina ekoi gi right che masi leiba yonbagi question lakasi masi puntok to anaba angam makara fana minabegi mathok tare haidana thamini Imphal West District Police Commando amasung taramanga subasam rifles ki apunba kangbu amana ngasi ayuk langgol lai manaidagi NRFM gi miyoi ama phare mak lub asigi damak miyamdagi namduna sel khaibada senaba miyoi ni hairi makna haidorakpadagi lub asigi atopa miyoi amasu news rekontagi phare hairi English singani tarama panda thokiba ikangamari leinana piba tengbang sing atuba matamda pithok pinaba Hills and Valley Relief Demand Committee Manipur na hairi waphamasi ngasi lup asina thokpa cherol amada phungtorakpani Leibak sina ning tamlakpa sahi humbotara manga surakpagi thauram Azadi ka Amrit Mahotchap palan ki saruk ama oina Akasbani Imphal ki ipau kangbuna sayol ki oiba quiz program ama irai numit khudingi numidangi Manipuri powder sandokle Raja Sarkar ki Art and Culture Department ki tingbang galunena quiz program asi sahi ama chupna pangthokpani Azadi ka Amrit Mahotsav Bharat na ning tamlakpa sahi humputara mga surakpagi akhanaba thorong gi saruk ama oina Akasbani Imphal gi ipau kangbuna Raja Sarkar gi Art and Culture Department ki tingbang galoinana Irai numit khudingi numidangi Manipuri pauda Azadi ka Amrit Mahotsav quiz program ama sandok sari
wahang singi paukum aikoi gi email address airimfalnewsquiz@gmail.com da isagi ming leifam amadi contact number galoina na thabirao khwaidagi hana fangjaba asumba paukum pibirakpa miyoibu winner oina khangatchaduna prize amadi certificate pijagani Akashbani Imphal gi ipau kangbu amasung Rajya ki Art and Culture Department punna sinjariba Azadi ka Amrit Mahotsav quiz program da soidana saruk yabiyo Akashbani Imphal dagi pau tabiri Pradhanmantri Narendra Modi na haidi malemgi sel tungi lamda BRICS laibak singna chawruba thodang lodi Pradhanmantri na sabapati oiduna virtual oina ngasi pangthokpa 16 suba BRICS mifam hodopagi thoramda Sri Modi na hai haukiba sahi 15 rom asida BRICS na singthaningai oiba thabak kaya pangthokre masina chawkhulakliba leibak singda hena khudong saba piri mahang na hai BRICS asi sakti leiraba tungan tungan ba organization single loinana hodoraki bamaramna lakadoriba sahi 15 ta hena phaba thabak kaya pangthorok pangamgani Bipamatuda Russia ki Rashtrapati Vladimir Putin, China ki Rashtrapati Xi Jinping, South Africa ki Rashtrapati Cyril Ramaphosa amasung Brazil ki Rashtrapati Jair Bolsonaro saruk yari. Ngaksil Mantri Rajnath Singh na hairi Bharatna singna rikpa khudimak mayong yatuna leibak asigi apunbagi saktam amasung ningtambabu ngaknanaba batam supada samsatuna leidi. Mahangna hai aikoi gi lanmi singda leibak asina mapung phana thajabatamli. Sri Rajnath Singh amasung Road Transport amasung Highways Mantri Nitin Gadkari na ngasi Rajasthan ki Barmarda leiba Gandhav Vaksada National Highway 815 da emergency landing field amasangaki Taurumtuda Sri Rajnath na hai emergency landing field asina langi matamda athu akai ki oina sijinaba yahalagani mahang na hai leibak asigi lanmi singna covid laichat ki matamda singthaningai oiraba thodang kaya lauri Adumoinamak, Aikogi Lanmi Singi Tobung Ambagi Sakti Hengat Hanaba, Makatana Honabagi, Tangai Fatabati Lady. Taurum to the Wangang Buddha Road Transport Amasung Highways Mantri, Nitin Gadkari na hai. Leibak asigi tungan pa Raja Singda Sigumba Makalgi, emergency landing field kul Sengali, Maduki Manungda, Manga Amadi, Assam da Sengali. Taurum to the Sukhoi 30, Jaguar Amasung at a fighter aircraft singna, Nongna Sangaba emergency landing field aduda Patok Pasin Tobasu Utki. Bharat Pumbagi oina haujuk phawbada COVID vaccine dose koti 63 lakh 35 hena kapkhre haukiba pung kunmarida vaccine dose lakh 36 hena kapkhi Bharat ki oina haukiba pung kunmarida COVID-19 ge anoba case 94 hena thingnaki hariba matam asida mi 94 khara hena naba phakhi mi 319 sikhi haujuk phawbada naba phakiba punpamasing koti 3 lakh 12 hele Naba Pabaki sang Sadamar Putara Dasnik Marini Pan Yore. Kerala Nipa virus ki symptom labada ki test of sample humpuma thoimak negative hoire mi humpumari hojiksu Kodikot Medical College Hospital da isolation tawtuna thamli. Kerala ki Haksil Mantri Bina Josh na hai virus asi ki symptom laba mi 13 ki sample test tawbudasu loinamak negative hoire. Rajya Taruk ki ahangba Rajya Viran Sabha si Taret ki maraki Mikal October Marida Pangtoklagani haina ngasi Election Commission na lauthokre. Mikal ki notice tha sigi tara mangata thokani ahangba sitching adu Nongsu Bengal, Assam, Tamil Nadu, Maharashtra amasung Madhya Pradesh tagini. Loisilakpada COVID-19 dagi ngakthoknaba face mask uppa phuttaruk lapna na leiba khutsa amati maimi tarutana na thamba haiba achamba thawong ahum asi ngakna sakpinaba amuk hanna ningsingjari aruibada maruiba pau amuk hanna Mukhyamantri Nongthomba Biren Singh na hairi direct benefit transfer gi khutangda scheme sing mapung phana satna hanbada bank singna achauba thodang lori Panchayati Raj Mantri Thonga Pisoji na hairi nupi singda sakti bibana khunggang ki lamda leiba imung singi seltung ki phibam phagat hanba ngamgani Manipur da haukiba pung kunmari da mioi lising ahum sa tukmar phuni thoi test tawbagi manungda mioi chani humpu humdoi nongna COVID-19 positive oire Pradhan Mantri Narendra Modi na hairi malemgi seltung ki lamda BRICS leibak singna chawruba thodang lori amasung Bharat Pumbagi oina hauju phawbada COVID vaccine dose koti 63 lakh 35 hena kapkhre pauloi jare